Sifong ki batuan tuan ma sifong sing digi marui be ipok sing khungachar kana Manipur top channel ki share ta uzgi ahan bada ngarang dumaina editorial kalam digi marui be pong ka tang lokhachar kana mayam na share ta uzgi mayam ro phukta minasi assembly session manungda mai muthatpa laiba ki arubo wafam khanaba haibisidagi hena lupa leitre haiba editorial kalam dagi lauthorakpa yamna khangjin bada kanaraba kalam amani mayam na share ta uzraki Democracy chatpa leba amada parliament natraga state assembly haibasi khwaidagi luba mafam amani lining laishon gida hairaga senglaba laisang amagumani parliament natraga assembly haibasida miyam gi yaifanabagi damak makhal kyagi lo semliba lo singaduna miyamda kari kanaba pigani amasum kari mangjagadage haibana singma kupna nainaraba tungda semdok semjin tawba haibasisu satnabi ama oina lairibani Masigi matakta laibak asida natraga atopa laibak ta thokpa thawdo wathok singi maramdasu khanaduna laibak asi aphaba maikai amada satnanaba ware phawa lawba ngamlibani ningthau palinge matamda miyamgi apam pamda hainanabagi damak sahi amagi manungda amuk miyamga unarambadu haujikti democracy chatpa laibaktadi member of parliament natraga MLA singna miyamgi mahut chilaga Parliament natraga assembly da lakrabani haibadi miyam gi mihut oidiba MP amasum MLA sing miyam gi wakat sing adu house ta putholaga nainaribani laibak ki sakhot tharang sing paikhatpa misa miyam da khudong sa da bathokan bagi wakat sing masi ama tauragadi miyam gi yaifagani haibana singba khanafamni nainafamni maramaduna democracy chatpa laiba amada house haiba asidagi henba aruba leite Aruba asi khanglaga members singi privilege asi aduki matik thakwa na thami member amagi ikai khumnaba mangba yaba wafam amata kanagumbana fongba yade lambi de satpa phawba police personnel natraga lanai miyoina ngahak phawba theng thanba yade masigi sumatakta prevention taraba wafam amada pigadaba sairak asi iraga thamde members sing aduna house ta putholaga lawbo warep aduna aroibo ai madu courtna park hek khut thingjin beade asuk lu khraba laiba ki oiba wafam sing nainari ngai manungsida numit khudingi kongba sub station gi manungda laiba mafam kharadadi assembly mifam horamdai khudingi loiba phawba mai muthali thawong asi nongma khakta nate nini khakta nate numit khudingi tawi kari maram gi damakta mai muthali bano haina hanglubada lambi semnabagi electric pole sing hongdo hongjin tawbigini haina yamna laina department na pakhompi haujikti power haibisi miyoibigi tangai fadana hingbada sangdaba yadraba pochang ama oirabani industry masadagina asauba tawbada power yaudaba yadi mahai machine tamliba mahiroisingna power yaudana makhoigi laptop desktop natragana mobile phone sing sijinaba ngamde masigi sumatakta assembly haibisidi yamna tangna miyamgi oiba wa khanaribani maru oikraba mifam asi miyam punamak tahananaba khangananaba gidamak Manipur Legislative Assembly na lupa lakh kya sading tawduna Doordarshan Kendra Imphal live telecast holibani Manipur Legislative Assembly gi speaker na assembly da mifam phambagi live coverage miyam da phangalibasi aduki matik thagatningai oiba khongthang amani Maki khongthang asina MLA singna laibak asigi kari khanaribage amasum makhoina miyamgi kari tawribage haibadu haujikti line uhanba ngamle laingak na miyamgi damak paikhatliba thabak singi maramdasu assembly gi live coverage asina miyamda missing na singhalle asuk maru oikraba mifam asi tananabagi damak ujahaunabagi damak miyoi kyama television gi makhongda phamduna lainaringegi sairakta electric pole sindoknabani haiduna numit khudingi mai muthatpa haibisi asumba thawonate electric pole sindokpa haibadusu tangai fade adubo matam haibadumadi sindok sinjin tawnaba iyai haibisi Manipur State Power Distribution Company Limited na khangdabadawna tawi matang asida panjaningbu wafamdi Manipur Legislative Assembly gi mifam asi ayuki pung 13 digi hobani mifam asi haudringai haibadi ayuki pung 3 digi 13 fawba post hongdokpagi thabak tawholaga assembly gi live coverage asidi miyamda suksoi soidana yengba phangjanaba mai phanganingi haiba editorial kalam yamna fajakraba kalam amani miyamgu chu kari mo lebibigi habdu soidana comment box ta comment thambiramu haina Manipur top channel gi mekedi gi miyamda request tawjari amasu makasa thrak point atopa maruiba pawkhra Manipur phongki pa se phongsing digi lokhosra kana miyamda share tawjage
Assam yu amasum thau hongdokhankhre COVID-19 gi laisana maram oiraga petrol amasum diesel gi mamal liter lupa manga hengakhiba aduga yu gi mamalda sada kunmanga hengana yolhankhibadu hauzik COVID-19 naba pharaklabanina hengakhiba saruk handoklaga mamal hongdokhalagani haina Assam gi finance minister Himanta Biswa Sarma ngasi phongdokre hauzik Assam da piriba petrol gi mamal asi liter da lupa maudraga paisa nifuga mathoi piribasi lupa marfuga mangaga point nifuga mathoi da hantaragani diesel gi oina liter da lupa marfuga mariga point kunga mapan piribasi lupa humdraga mapan ga point kunga mapan da hongdo halagani hari khongthang asi lokhatpe state asida kara kadawa senfamadu koti marfu mangwa yai haina finance minister Himanta Biswa ngasi assembly da laktokhi finance minister ngasi laktokhribasi February taragani irai numiki nongyai digi satnaba horagani hainasu makha takhi haiba pawmasu pauksi sing asina makha tana phongdorakli shilakpoina topa marueba pawmana mahairoi singi internal assessment gi full mark 20 asi mahairoi punamak PBU association COVID-19 pandemic na maram oiduna mahairoi singi oiba makhal amatagi activity sing tahaudrabasu school khudimakta assessment gi full mark PBU han all Manipur recognized private school welfare association na phongdokre wafamasi imphal gi Major Khulda leba Manipur Press Cup ta pangthokiba paumi singa unabagi thoram amada association asigi secretary W Surjan phongdokhibani mangna hai academic session 2020-21 asidi COVID-19 pandemic na maram oireduna mamangi kumja English singani ga kungi March thadagi school punamak thingjinduna lakhi hauzik school hangni ba sisu board ki pixel laba syllabus cover tawna bu hona bada ahenba matam phangre maramaduna continuous amasum comprehensive evaluation CCE gi kanglon matung inasu mairoi singi talent thangta isei jagoina singba yauna attendance natragana examination gi mark depend tawdaba school singa subject khudima ki pirakpada internal SS mark 20 asi full mark oina loina PPU haiki handaki board of secondary education Manipur na lauduna pangthokadoriba examination saruk yagadaba mairoi singi dama pangthoktuna lakliba pre-board examination satliba academic session 2020-2021 asigisu March 9 dagi horaga taraga mapan phawbada soidana pangtholagani haiki hairiba pre-board examination asi hanadi March taraga manga dagi horaga kungaturuk phawbada pangthoknaba leblambane adubo board na makhoigi examination asi March taraga turuk dagi pangthoknanaba lepsilakpana maram oiduna ngan khatna pangthokadoribani haiki masida mahiroi singi eligible internal assessment mark pishinba hauna basu khangan khri pangthok kadariba pre-board examination asina mairoi singi maraibak lep kadaribani masigi mamangda board ki criteria khudima masal suna sapsana illaga maru oiba main subject sing oriba English Manipuri additional English home science higher mathematics computer science commerce thangta fine arts isai nongmai amasu Manipuri jagoina singbagi matangna pangthokadoribane pangthokadoriba pre-board examination asina board na lawa examination da saru yagadaba mairoi singda soidana kana ba pigani maramdi hairiba examination asida saru yaraba mairoi singna board ki examination thagatpa amasum aki akhang mayok nagadabadu yaudana examination saru yaba ngamgani piriba subject sing asi sanana angang singna line examination pass to bangamane school singi khak natana Manipur gi oinasu pass to bagi sang suidana wangane khi maramaduna angang singi guardian sing amasu mama mapa singnasu pre-board examination asigi pattern ga sa manaba examination ni khanbiduna masida saru yahanana sem saduna lebiyo COVID-19 pandemic ki yenglaga SOP ngak tuna pangthokadabani masida mairoi singi ahalaman sing masu makhoigi school singi mekaidigi su angamba mateng pangbiyu hakheba pawmusu ngasi phonggiba pawse sing to phonari thank you